Matamgi Manipuri Wari channel asubu tabiriba kwai pumnamakpu taramna opaga loinana ikoknona khurumjari ngasi muk taminarasi Chanu-Lembi kunsuba tangka. Matangi numit amada nakanda thariba chair aniduda ningtorembaga Silheibigasu mayamna ikoi koishinduna phamalli. Masado sauningbaga pendabagana Silheibi wangangba thokidre mayamdo koyeng yengduna Silheibi kapli. Ningtorembana ima hoi ini hoi mayamda ai asengbada haijage. Ningtorembasu mamita mapi ira chenduna Silheibida makutna thinduna ai maga nungsinarame. Punsigi ahanba khwaidagi nungsijakibasu aroibasu mane khanduna mabu yamna nungsijaki. Ibani isa isana yanaduna chenki. Ahal lamana angangsing matik charaba matungda lohongse haiduna adumuk yanaki. Nongma yam thajadana magi mabung laaga ma masana yadana chenbani ijat dabi lak 10 piyu haina laki. Numitudagi maga aigasu pau faunakide. Selgi nate aina mabu warokibadi. Isa isana yanaraga khong thangjinkiba lambiduda karigi tumina laikiduna ai amade aigi imungbu leikha tahali. Ai mabu yamna waroki. Matangna matamna ai mabu amuk hanna thabak mafam punduna thengnaki. Mana samthoroklaba matungda thamoisida mutluraba magi mamise khajitang orabasu mayek chenglaki. Adubu aidi matam amada mabu warokibana anobo punsi amagidamak khong thangjillure. Nakanda phamliba nupi amana ibema nangdi kari hainingi se kapkanu se to isana hainingbado adum hayu. Silheima thokriba thodok-singdu wari liri. Pirangna iroinaduna ningthorembada yengjai. Ai mabu yamna nungsi ngasisu nungsiri adubu ma aigi waridi haukrabane adumak haukraba oina laikragadabane. Ningthorembasu Silheimagi mataududa nungaitra male tumina mapi tethokli. Silheimana ngasigi thodok-sisu ai tasengna khangjade. Yumda ini hoi mayam laklakanda khangjabane. Punsisi magi oina yumnak sagai ani suba pamjadre aidi. Silheima mapi tethokduna ningthorembada momonokduna yengjai. Dadagi punsidasu amuk hana yetke khanjadre. Ma aigi waridi haukrabane. Haukraba ma aigi warina tunggi asa pumnamak kahenba ipamde. Nupi amana amu ibema ichagi wakalondo yamna faje. Adubu sigi matangsidadi nabungna yamna soire. Mana mabung ama oina masalba aduk nungsirabadi karigi migi imungduda paisa laururi. Silheimana aise sikibana pharabanida. Aigi punsidi mamal yaudre. Aina sikrabadi ine hoi mayamdasu asumna matha sahalamo. Dada amadi imungi ijatsu soalamloi. Ningthorembana Silheima haihide. Nupi amana ibema kapkanu ne chabo. Silheimana aigi ibungbu yamna warowe. Ai yamna pende. Aigi punsidi ibungna mamal yaudaba ohenbane. Punsigi ahanba oina mabu thamoisingna nungsijakiba. Aigi asengba nungsiba aina wajaba ahing kaya kaptuna khangjakiba pumnamak aigidi ibungna pumnamak sel oina pubirakle. Aigi nungsibadi aigi ibungna mamal leitaba amagum yonthokpibaga pangkhak oina paisa oina pubirae. Ningthorembana Silheima nonginna lekai mamangdasu ijat haiba ama leibani. Mina kari hainakini nupi chelaraba nupasida imung manung phai nupado doctor nena pisallena hekta hainakidoini. Aigi oinadine hairisini Sanathoi ningthorembana phana pharabasu ai pamde. Ichase leishabini.
Sanathoi-na Khangdreda tamo. Chanu-na Akhoi Naubigi maraibakse yamna thi ko mama. Nongin-na Karigi maraibak thibano mabu maduda chelurabro mayum palurabro ningthorembado atai kana nate yengo Savitri gi machani wase ya laungnarosi aidi kya pamde tapna laptholo. Chanu-na kanano gete nupa ama changlisina nupa aduna kainomta Silheibi hoigi. Nongin-na mane ibungona kana aigi ming Sinthang kaujai karigumba khara haijagena lakpane aigi iselsu misthokani na kana tawriba. Nongin-na ibungo lengsilo somda nachaldo kokthorake. Lembi tholopaga mangolda nupa ama phamduna lerambado ubada ingak ngai. Lembi-na kana orabano kai matangi ai somdagi mateng amakak nijagena lakpane. Yani hekta haibiyo. Nakana matangi watarubana aigi yamna asoiba oikre. Adubo ibema natana kanamatana matengse pangbiningai leitre. Yani ye adum haibiyo. Ibema nang lana khanganuko. Aigi iseldo heart patient oire hujiti. Ai Silheibi mabung atombane. Iselbo aigi isel Silheimado khangba natra. Wa ngangba loidringai Sinthangi phone lai. Sinthang phone paikhatuna Iyamba police lakadaba male information phangi. Sinthang pakhum amata pikidana gate romda kanna yangna chenthokki. Lembi sangoida thariba chakuriduda phamduna wa ngangba thoktaba makai kaptuna lei. Makut oida pairiba phone duna ningthorembada tawri. Hello da how ai nangbu yamna nungsiye dada nang yamna nungsiye. Kadomdagino khangaude gypsy gari ani thaujilaktuna yunggi sumang mayada khamli. Police amana sida lamba nupado kadai lei. Madi chatkre. Akoina suspect tawudo chummedana. Oi noi ma'am yumse round tosilo. Ibemadi lalobo yawpa kyam kure. Wakhaldo onare aidi student ne. Student gi mingda ngaktani ne yawriba ma'am se. Hayo nupado kadai chakre. Mi ama hekta la amena mi gi family da blame to ki khangano. Usitri ro police ni kaina. Nang ubada ina kigidaba manbro. Mi di nongmada amata nate yankai gi mathaktane laise. Yumse professor amadi senior artist amagi yumne. Sida laiba mayam sisu laloba ngaktro. Nakok tuda nongwisna namuro nang hujak. Nangonda ina question analyze to hai kibale bro. Aina hangise nupado kadai chatkre. Police amana amo Sir, nupi police ka kauraga arrest tawgrase. Sengna khumo hojikta lamba nupadu kadai chatkre. Nupa ama budi laame sengna harisidi. Aisu CCTV camera mukti nattabanina mana chatkibado phajana focus tahudraba. Yamna usittene masigi nupise. Thadjilo ura nang. Oi, nupi phoide haba leitabare. Kakhalo, gari kakhalo. Nangna gari da kakhalo haraga aina hekta kagadro. Ai arrest tawninglabadi at least female police amatang puro. Nongin-su laungnaba makoldo tabada taping chenthurei masagi manakta police lairambadu ubada ingak ngai. Nongin-na ibungo kaidore. Lembi-na Baba hoji film gi ne na nupa ma la amado moina ne la lobani puthuro oi. Nongin-na ibungo akhoi imung sidi adugumba imung natte. Chanu-ga tamphaga-su Lembi gi manakta changsilakli. Police amana Sir, imungdadi kanamta lehugde. Okay, chache. Police nupadu yamna sauna Lembi da yenglamlaga chatki. Nongin-na
Ibema, kayino moyno hojai haramlibadubo? Baba, ngasai laamba nupado lalaubo oira male. Tamphana, ha, lalaubaneba. Adugo yumsidadi kamaina? Nongyena amu, aidi filamgirana khalluraga. Tamphana, Tamose, yamna laithokmale. Isase phattanungda thokladi kamaina tawni? Sanathoi, onthokna nungaikidreda nangse. Isase nathandagi dungaikhrene ha. Chanuna, Baba, wari se imungda changlaga phajana sanarase. Somdana ningthoremba masado sauningbana thak nikli. Phurikki batamda lokthokduna sofada langsili. Pisak ipa pakhatna. Ibungo, kaidawu yaurage. Ningthorembana, kaisu tawde. Akhoi ma laikibra. Madam di khabar pahobane. Kaujaro ura ibungo. Yare yare, ai chalage. Ima. Savitrina. Kaidore ibungo, thengna hala adia. Nangi substitute di kana tare ngasigide. Aigi transfer tawnabase. Mamana sinbiroi daba oiragadi ai resign tawrage. Kaidoroge nangbo? Women Association da Silheibi mabungna complain ama thangatlarame. Aigi status jamna soe sidi. Savitri su saugulai. Kari hariba moini de. Nahan yumsida laambado aduga matter chap mane. Adubu Silheibina wasa withdraw tohankre. Oh, adudi Silheibu amuk hanna nang yumsigi mau ohenge khallibra. Ai mabudi waraude ma. Adubu madugi matamde henkre. Yamna usitloi dorine moigise. Mabungdo tap taina pholaga phagadabane. Mabu kayamuk yamna phaudana aduk usitribano. Yamna henjelakadaba oiradi akhoisu chana thengnaba tabani. Machalbo duk yamna nusiba moidi karigi machalgi ijat yoli. Ngayaki khankiba moigi wakhalduna migi imungi ijat soankre habadudi moi khangdene. Ima, kaidawraba? Ai imada wamta haijagi. Hayo, isana kari hainingba. Mama tampa hoidasu wase fajana haidokpiyo. Ai maga luhonglagi. Savitri su nungsa sor tapna hondoktuna masada yengli. Yengse. Ningthorembana Lembida call toshili. Ningthorembana, hello, Lembina, da, hau, kaidoroge nangbo? Nungsiye. Ningthoremba su noglai. Sauningbagase khangpa ek phaida. Nangi da nungsiye sigi dialogue se tabada. Savitrina. Ningthoremba manakta mama phamle habadu gyan khanglaklai. Ita laye pahelawro. Lembina. Pahelo. Ima se phone pairoi. Hello, isa tombia. Ita. Horel di ita se noida korake ko. Hoi, lao ba ita. Ado, Silheima hairise dadana cheluba nupido natro ita. Magi mabung atombado laame. Lalobo oramale. Ngasai pulisu laame ita. Ha. Yamna usitloi na moidia. Ita, ai dadaga kaina doiro. Isa tombia, kainaroi. Ita, ai dada se yamna nungsirure. Moina hanjina daba yade hara adi kamaina tawni. Dada do chalan kinu ko ita. Savitri, mapite thoktuna amuk sunokjai. Chalo he, chatpaga yaponte da. Ita lairisidi. Ita, dada do chalan kinu ko. Isa tombia. Aiga dadagadi nushinabadangne madi jeluraba kawbanina mana hena hak chawrisidi. Dadado chatkiduro. Chalan kinu ko ita. Isa tombia. Se. Kakpanuse. Ita lairisidi. Nang dadaga huchi
ita noida laki. Nang laramuko. Lao ita. Nang dada pahila uro. Pahila o ita. Ningtauremba na. Kaidawre, kappadya. Dada, aisu nupinina Silheibado nungsiye. Ado, mana haiba ay loina yani. Ado, dada di ay mangonda pitokpa ngamoye. Dada, nang jatkinu ko, may manakta. Ningtauremba sumapiti tuktuna, nomi taurai. Abe, kapkanu se. Dada chatloiba. Gari ama tausilapagi makolna mayek sengna tarakpaduda Chanu-na. Mama, pulis urajalo. Lembi na. As, gari makol amata taya dekho chichesina kigan gibasina ba. Chanu-na. Mama, pulis male. Tampana. Ihe, pulis oraga kaidorogi minangbo. Akoy na lalabas nate. Sese, mama thuoga na yenguge. Kasu tawroi. Lembi na. Asengba, akoy chese yang kigali. Chanu-na. Kidradi kaino, noi Manipurdadi pulis na napibu pharaga rape tawraga hatuoga dum thaname haridudi. Is noi Manipur kaina. Tampana. Tombia, napinarol do phajana selu kaidorage furikadom ta semjillo. As, uhaude, chopiye. Nine, dadaga itaga do lakane harakpane ngasai. Moi oirambasu yayi. Tampa Mangolgi satar do hangdoktuna hairak chepthaduna yengi. Sabitrina. Ita Tampa. Tampana. Aima, hingchabiya, nang oire. Aidi isase ipa hek pakhatlure. Ningol ngakta aniga sujille pulis ko oira zara na khallure ne. Lembi su chenthura Ita. Sabitrina. Haune. Isa na ita korokpasine. Ita na nungsijarise. Ningtauremba na. Chaka chanarabro mama. Tampana. Sadrida. Kadaidigi hauchikto ujamela sadana mayamse chak chabaga kaunare. Aisu noiga wa amata khanagena khalamlibane. Farese. Chak charaga hankro ko ita Sabitri. Sabitrina. Kona noma phajana charase. Ado tamo nongninga nangada wari amatang khananingba. Lembi na. Aidi khangi. Tampana. Tombia, nangse onthokna sayena kreda. Ita Sabitri, laose, imungda phamlurase. Bungo, Ningtauremba, nasal anisiga ne ngihak wari saramuko. Hoi mama. Lembi na. Da, se, sida phammo, sida. Chanu-na. Akoy naubigi da nusiye. Sigi dialogue sidane aina ngaurise. Da Ningtauremba ai chalo lake phamamuko. Ningtauremba nomi mangakto nomai. Lolo. Lembi na. Ai nupase manjarasu nusiye. Ningtauremba na. Amanbaga hainuko. Ho mallasu magun yauna malleba. Oh, ai saurage. Sauzona, saurasu dadana aidi dum nungsirisidi. Nungside. Hoida, Silheibima nungsiramgani. Taningdeko. Taningu, matam amagi lerangni kaino. Oh, nangsu hairora. Ha, ai kang khongde. Dadana nangbu asuk yamna nungsirise. Nangbu kitangdi khangu kedoroge. Da. Nungside hainadabi. Oh, yamna hainadabagi mawngni ne. Nungside. Itada haidoki. Haido. Noi itadu da haido. Adoda, ai wa mata hajakiba. Silheibigi manakta chatkinuko. Nupi ama oina aisu mabudi nungsi. Aduga, aina asuk yamna pukchel pisalibasu karigino. Sangsar sida leiriba posak kudimak magidama kudol tamo harabasu ai ngamgani. Adubu, aigi nungsibadi yenaba ngamoy. Karamba nupina magi nupabu yenaningdoino. Dada, nang magi manakta chatkinuko.
Ningthoremba hairap noktuna Lembida yengli. Chatloye, pedanaga tawrido. Se, kapkanu se. Dada chatloy haraga nang sidi angang masaga chap manahe. Lembi mamay mamit taythoktuna hairap nokli. Sahi na ngondegi nipan hanjille. Lirasu aigi nupase nungsiye. Aman bane khangna second hand se aina asu amna nungsiri subu karigino. Second hand dudi mayamgi miyeng na manjabane. Aidi nachadabado. Da how nungsiye. Nakanamadana ahal masan wari sanari nongyin na. Sabitri ngai khoda tapna khanase aigi mamaga su tanarakhige. Tamona haibiribadusu achumba wafamne ada oiriba phibamsiga ichaanigi su kallaga haijabane. Mana graduation loijaramladi phaba adubudi handakna final year ne. Hoi yengsi mamaga aigasu ngasise khanarakhige. Hoi tamo. Somdana Silheibi kaptuna laurai. Izat. Aigi izat kidamak dasauga tatorgana karigi khanbiribano. Mase aigi punsine. Sumanna. Ibema nangbu gyan kitang tawkadarage. Aina moigi maphamda yetpa pamdre habase kayarak haijau habanu da chaw. Numituda tatona nasalai wat abiramlaba. Dasaungna kitang khantabiramlabadi ngasigi mikupse oiramdabasu yai. Aigidamagta nakhoi kanamatana khanbirano. Sumanna aikoigidi nangse ichelni khandaba yadabanine. Ai karimta pamdre ai karimta mihogdre da chaw. Aigi nungsibadi dasaungna numittuda sel oina pubirakhradudi. Dasaungna matamduda nungaina leithokkiba. Ngasi tawriba thabak khudimak nachalaibu nungsibagine. Aigi nungsibadi sel oina dasaungna sijananingba moongda sijanakrabadudi. Dasaw nasana nakhong paiduna haijari. Moigi maphamda yatpiranu dasaw. Moigi maphamda yatpiranu. Laimana machanupibu hawgatpiri. Bema se kapkanu se. Moida chawse kharadi hematle. Sumanna aina noigidamak khanbada kokse puba ngamdrene. Ho khanbiranu pamdre haiba. Dining table duda mayam ikoi na phamduna chak chaminari. Sanathoina tamo kari hapcharouge. Nongyin ising glass to thangatuna hairap thakli. Yare tobige hapiyo. Chanuna mama aigidi yare naubige hapiyo na. Nine aigisu yare nine charoba. Sanathoi makhut yena pairiba bowl du table da thamlaga. Isa tombidani mama pijaningba. Lembi macheda michi khachinduna. Aduneba. Adubudi mama mapaningbase atona tan hele hainaribane. Matang asida ngasigi tangkak asibu loisonjari makha tabu saru hayeng punna taminarasi.